Wari asi Arunachal Pradesh ki Diwang Valley district ki mafam amada laiba higher secondary school Amada Thokkhiba yamna Akiba thodo amani. Hairiba Akiba thodo asina school aduda mahiroi sing laik tamba phau toknaki amadi ayuk nungthil gi matam phauda tamnafam oiba mafam ama oiki. Arunachal gi Diwang Valley district asi khara sothaba mafam amani. Lairik laisu tambagi khudong chaba fajana leite. Population su yamna nemi amadi lairaba ngakta oibana noma gi shuraga imung manung punarami amadi masa masu sing atopa mafamda afhaba school college da thaduna mahi masing tamhanba pawa ngamnade. Class 10 gi matungda hairiba higher secondary school asida tangai fadana angang singbu mahi tamhalli. School asida tamba mahiroi masing amadi ozagi masing su yamlamde. Oza singi maraktagi oza ama resign torami amadi oza asigi mahutta amit kauba misak amakak school asida join tawranaba laklami. Mahak B.Ed loiraba matung imung manung puba ngamnaba thabak ama hekta phanglabadi yari khanduna school asigi maramda karimta thiziludana join torami. Mahak ahanba school asida lakpa numitta school adugi campus da makhong hek thangjinbaga mangonda karino amadi phawrami. School gi timing oirabasu school adugi campus adu ihang hangna urami. Zawkhraba school adu mahiroi masing yamna uramde oza su yamlamde amadi isik siklami. Resignation piriba oza adugi manakta jangduna mahakna hanglami. Karigino aikhoigi ozana resign tawrishibo school asisu yamna ingna chikna leiba ui aduga afaba school oirangadaba sumali resign tawriba oza aduna khumlai mafam asigi isik sikpa asinani aibu resign tawholibasi hoi yamna faba school amani adomsu tapna tamna adom mafam ase hainarakanida ado thabak yamna leirabasu mafam asidagi yamna thengnadi hanganu nungtigi nganna hallu ado aidi chara helabasu sigi school asida amuk hanadi la aroi phare matamse thingjinkhre hanbada thenglani ai amu hankrage hairamlaga chatkhirami mahangna khalami kaino mana hairamlibasibo aigidi punsigi ahanba oina oza oiba laklibani aduga mana aingonda asuk yamna kihalamlaga chatkhrisina makok chakpa jala haina khalami mahangna classroom da changduna yengbada mahiroi khajika classroom aduda phamlami numit kharani gi tungda exam torami mahiroi pumbasu exam adu fajana tharami adubu mahak classroom aduda mangonda karino madi phawrami exam loiraba matungda exam paper sing adu collect toraga staff room na thamlami mahaki room da puraga paper sing adu yenglagi leplami mahaki room da paper sing adu yengba horami class adu da exam thariba mahiroi masing asi 15 khakni adubu answer paper di 13 shuramki 13 shuba answer paper adu da s laju haina maming su tharam mahangna khalami kaino ngasai di paper 15 khak oikhibani haujikna 13 shurami shubo mathangi numitta atopa oza amada aikoi class asida s laju koba satra yawbra hanglami adubu oza aduna yawde haina khomlami mahangna classroom da laaga satra singda amuk hanglami aikoi gi class da s laju koba yawbra mahiroi singduna su s laju kobadi yawde aduga class asida aikoi 15 khaktani tamlibase mahak wakal chamamnarami adubu kona thangda hanagi ariba answer paper soibadagi aina puraga lakpa oirangani khalami asumna numit kharani haukhre Mana school asida hek lakpadagi Thokkhiba thodo kaya kaukre. Normal oina mahiroi singbu lairik takpirami. Numit aduda mahakna lairik tangna sum yenglubada. Last bench da ngahan makai udaba nupa macha ama. Satra amagi hek maningda pamduna laiba adu urakhi. Hek ubada thuk laurami amadi yamna hainadaba sakpham amaga loinana phamlami. Mahakna satra sing adu masing thirami. Amuka suhanna thirami. Adubu satra masing 13 adum surami. Mahangna lairi tangna khangdadi khanglagi khanduna laik ta sum yengna changsinduna amuk yenglubada nupa macha adu phamlamdre mahak tu khyau chunglami school dagi halaklaba matung mahaki room da matomta khalami aina uriba nupa macha adu aigi wakhana uhalibara natraga asengbagi uribara resign toraga chatkhiba oza aduna chalamdai da hairamba mafam asigi siksikpa asinani aibu resign toholibasi thabak yamna leirabasu mafam asidagi yamna thengnati hanganu nungtigi ngana hallu haiba wahai sing adu ningsinglaki
Sum wakan khanba asina khanba hemankhibana ahing phawba tumba yaramde. Mathangi numita school shuti tharaba matungda satra sing hanakhre adubu satra amadi school adugi gate manungda lepaga gate lomda adum yengduna leiba adu urami satra aduna sir gate ki wangwada lepiba nupi asina aibu chathandre aina hek chatke tawbaga aisu gate asigi manungda changlake mateng khara pangbi adum hairaga leire haina satra adun hairami adubu mana yengbadadi kana amata suleiba uramdi phare dudi aigi tung ila o aiga punna thokminarasi haina thoklami mahiroi nupa macha adu magi mayumda hankhirami amadi mahangna gate meada khamduna thamliba magi bike adu thaugi tawbaga tunglomda gate meada nupi macha ama lepaga leiba adu urami nupi macha adu mahaki manak tamna kanna chelaga lakpa adu urami adubu tanja adu da truck amana nupi macha adubu thonglaga matung khairami mahang yengba ngamdaduna mamit ushilaga lawraga khanglami mahangna mamit pangthokduna amuk yenglubada karimata leiramkhide truck su amadi nupi macha adu su leiramkhide mahangna thuna bike adu thauduna lakpa horakpada kairaba khonjelda tunglomdagi magi maming kaubuduna tawrakhi adubu khonjel adu miyoibagi khonjelga manaramkhide mahak tung hana yengthoklamdana magi rum tana kanna bike adu thoraklami mahang makha tana school asida oja oiroro haina leple mathangi numitta resignation piba school asida laklami mahangna school yobaga satra mayam sing punna omsinduna leiba du urakhi staff amana haraklami night duty tawba uncle adu thiba khangdre wahai adu tabda maha akiba tuzuma phawba horaklami mayam punna thiba horami thiba yaba thibada phangdabadagi mahangna lairik tagliba khwaigi matonda leiba class adugi hek nakanda leiba miyamta sangnadaba room aduda ahal aduna wakal manglaga taduna leiba adu mahang urami mahangna ahal adubu hugatlaba matungda wakal taraklami madau karamna mafam asida wakal manglaga leiramlibano haina hangbada ahal aduna kumlaklami ngarang ahing duty tawringai matamda mathakta angang ama kappagi khonjel tarakhi soidana thong lonsinkhibadagi thokpa ngamhaudaba angang yaramani khanduna kakhalaga yenglubada class tadi kana amata leiramde adubu thangnaba mikupta kana amta sangnadaba room asidagi kappagi makhol adu taraktuna thong hangdoklaga yenglubada room asigi aroiba bench da nupa macha ama phamduna leiba adu urakhi thangnaba mikupta aingonda khanging yenglami matamduda aina uba asi nupa macha adugi mamit animak amata yaramde mamai adusu unsa amata yaramde sakpam adu ubuda ai wakhal manglaga tu khramale wari asi liraba matungda ahal adu hogotuna chatkre amitsu resign tawramlaga mayumda hankragi khanduna room adudagi thorake tawbada tunglomdagi khonjel ama tarakhi leithoktuna yenglubada mamit yaudaba akibagi masak oiraba nupa macha ama aroiba bench da phamduna leiramkhi gimanbadagi leithoktuna chenge tawrubada mama yaudaba nupi macha ama room gi thongjinda leptuna leiramkhi amadi mahak wakhal mangduna leimaida tukhiram mahangna wakal tarakpada apikpa hospital amada leiramkhi mangonda thogliba thodok pumba liramlaga matam chuppagi oina school adu thadoklamlaga mayumda halakhi masini Arunachal gi Dibang Valley district ta leiba school amada Thokkhiba Akiba na thalaba thodok amagi wari